ꯃꯤꯡꯅ ꯔꯥꯖ, ꯌꯨꯝꯅꯥꯛꯅ ꯔꯥꯖꯀꯨꯃꯥꯔ. ꯌꯥꯝ ꯐꯖꯕ ꯋꯥꯠꯂꯤꯗ. ꯔꯥꯖꯀꯨꯃꯥꯔ ꯔꯥꯖ ꯅꯠꯇ꯭ꯔꯒ ꯔꯥꯖꯀꯨꯃꯥꯔ. ꯑꯁ ꯁꯤꯗꯩ ꯍꯧꯔꯦꯕ ꯄꯨꯟꯁꯤꯁꯦ ꯆꯌꯦꯠꯅꯕꯁꯦ. ꯑꯦ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ? ꯁꯤꯅ ꯀꯔꯣꯝꯗꯩ ꯅꯥꯟꯊꯣꯔꯛꯏꯕ? ꯑꯁ ꯀꯃꯥꯏꯅ ꯐꯥꯅꯤ ꯇꯧꯏꯁꯤꯗꯤ? 이해 ꯑꯩꯗꯤ ꯌꯦꯟꯁꯨ ꯑꯝꯇ ꯂꯣꯏꯗꯕꯅꯤ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣꯅꯦ ꯇꯧꯏꯁꯤꯕꯣ? ꯑꯣꯍꯣ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯃꯤ? ꯇꯥꯔꯗꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣꯕ. ꯀꯧꯔꯤꯁꯦ ꯇꯥꯔꯣꯏꯗꯕꯅꯤ. ꯅꯨꯄꯤꯗꯨꯅ ꯀꯧꯕ ꯑꯣꯏꯔꯗꯤꯅꯦ ꯄꯥꯏꯈꯩ ꯏꯆꯥ ꯅꯨꯡꯁꯤ ꯍꯥꯏꯅꯅꯦ ꯆꯦꯟꯖꯤꯟꯈꯤꯗꯣꯏꯅꯦꯕ. ꯍꯥꯏ ꯌꯦꯅꯥꯎ ꯃꯆꯥ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯐꯥꯅꯤ ꯇꯧꯏꯁꯤꯗꯤ? ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯆꯠꯀꯅꯨꯅꯦ. ꯁꯤꯃꯁꯨ ꯅꯥꯟꯊꯣꯛꯀꯦ ꯇꯧꯏꯅꯦ. ꯃꯉꯛꯇ ꯍꯦꯛ ꯅꯝꯕ. ꯏꯍꯦ ꯁꯤꯁꯨ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯗꯅꯀꯣ. ꯀꯔꯕꯥꯔ ꯇꯧꯕ꯭ꯔꯕꯨꯅꯦ ꯍꯥꯟꯅ ꯃꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯧ ꯃꯥꯜꯂꯦ. ꯅꯨꯄꯤꯒꯤ ꯐꯖꯕ ꯈꯪꯉꯨꯔꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯄꯒꯨꯝ ꯇꯧꯏ. ꯑꯩ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯁꯛꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯁꯤꯅ ꯅꯪ ꯑꯗꯨꯝ ꯈꯜꯂꯤꯕ? ꯑꯩ ꯈꯪꯗꯦ. ꯅꯤꯄꯥ ꯍꯥꯏꯕ ꯅꯤꯄꯥꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯇꯕꯒꯤ ꯄꯣꯠꯂꯣꯏꯔꯨꯔꯒ ꯃꯪꯗꯒꯤ ꯍꯦꯛ ꯀꯥꯔꯛꯄꯒ ꯀꯔꯝꯕ ꯅꯨꯄꯤ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯅꯔꯤꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯈꯨꯗꯤꯡ ꯀꯅꯥꯁꯨ ꯈꯜꯂꯔꯣꯏ. ꯀꯔꯤꯒꯤ ꯆꯟꯗꯣ? ꯀꯔꯤꯒꯤ ꯁꯝꯕꯜꯅꯣ? ꯀꯩꯒꯤ ꯐꯅꯦꯛ ꯐꯤꯅꯣ? ꯍꯥ? ꯅꯪ ꯅꯆꯤꯟꯗꯨ ꯄꯥꯟꯗ꯭ꯔꯕ? ꯉꯔꯥꯡ ꯂꯥꯛꯄ ꯐꯤꯔꯣꯜꯗꯨ ꯑꯗꯨꯝ ꯁꯦꯠꯆꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ? ꯐꯥꯒꯤꯔꯣ ꯁꯤꯕꯣ? ꯑꯩꯅꯔꯣ ꯁꯤꯕꯣ? ꯃꯌꯥꯝꯅ ꯅꯝꯗꯅ ꯍꯣꯡꯗꯣꯛꯄꯤꯕꯅꯦ. ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯊꯦꯡꯅꯔꯒ ꯑꯁꯨꯛ ꯌꯥꯝ ꯑꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝꯃꯨꯡꯗ ꯑꯣꯠꯈꯤꯕ ꯂꯩꯇꯦ. ꯑꯩꯁꯦ ꯅꯨꯡꯁꯤꯅꯕ ꯂꯩꯔꯤꯕ ꯃꯤꯁꯛꯅꯤ. ꯅꯪ ꯑꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯁꯨ ꯍꯥꯏꯖꯒꯦ. ꯑꯩ ꯁꯅꯥ ꯅꯠꯇꯕ ꯀꯅꯥꯝꯇꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯃꯣꯏ. ꯃꯤꯅꯝꯕꯅꯦ. ꯑꯩꯅ ꯅꯪ ꯆꯦꯟꯈꯤꯕ ꯂꯩꯇꯦꯕ. ꯌꯥꯝꯕꯣ, ꯁꯨꯞꯅꯇꯒꯤ ꯏꯝꯐꯥꯜꯗ ꯐꯣꯝ ꯄꯤꯈꯠꯄ ꯂꯥꯛꯈꯤꯕ ꯑꯩꯅ ꯌꯥꯝꯕꯣꯡꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯀꯦ ꯈꯟꯈꯤꯕ ꯂꯩꯇꯦ.